PAODAM miyang tabiribasingbo ahan magtada binitana taram noksabang loyana kurumjari. Hauzik PAODAM nasigi maroyo pau thamjari. Humdra taruk suba Information and Public Relations Day thoram pangthokre. Aikoi development ki thabak su leptana tausi yeknaba singdagi su ngakthok chanaba aikoi puna honaminasi haina MLA M Rameso na phongdokre. Indigenous People Forum Manipur na Singmi Tamigi Ningon Singbu Chakokre. Loyana East Zone Inter-University Women Football Tournament ngasidagi hodokre. Mapungoyo Paulo Birasi. Department of Information and Public Relations na sinduna Humdra taruk suba Information and Public Relations Day gi thoram Kaisampat Nitai Pasu Thekta leiba DIPR gi auditorium da pangthokre. Thoram da Dr. Sapam Ranjan Singha Minister IPR Health and Family Welfare Manipur M Joy Singha Commissioner IPR Art and Culture Government of Manipur amadi Dr. TS Saranjit Singha Director IPR Government of Manipur na athoiba mitunglen thoram mapu amadi akhanaba mitunglen oina saruk yaki. Tharanga Marilena IPR Minister Dr. Sapam Ranjan Hai Information and Public Relations Department asi yamna maru oiba department amakhangni department asna lengak amadi miyamga gi marakta leiriba information sing yohannaba honabada thong ama oiduna thabak tawribani leiriba staff sing nasu lengak ki oiba e pau sing grassroots level phawba yohannaba honabada leiriba media person sing ga coordination amaga loyena thabak tawminaba changi miyoi ba haibasi soidaba ngamdaba nate adubo miyamda paw ama thadokkhibada yaukhiba soibasing yariba makhai hanthanaba honautai maramasna staff sing a thabak tawba matamda thamoi sengna section tawbagi tangai phadaba du lei haiki mahana makhata aduna please only verify news for Humbiba. Those rumors that he is saying is that way Humbiba, because it is as journalists, as people related with the information and publicity. It's our responsibility. Responsibility. Mahana Makata aduna hai. Lamdamasta leriba media ki lamda thabak tawriba singna pawma phongma matamda verified tawdro phawbadi phongbiganu masina security amadi law and order concern da thoidaba thodok thoali amadi nungaitaba thodok thokra matungda madubu control tongnaba honabadasu awaba ama mayokna hali maramasna tonga da satpidana asumba sengba verified pawdu da miyamda yohanbiu lenga asna leriba pawmi sing yaifanaba thosel thorang toba ngamba sing adudi tongonaba kanna honagani loyana tohaning basing adusu coordination pinaduna adumak suggest tobiyu phongdoki. This hearsay, the rumors, the chapidaba, one of the ones sumba thopa kanti the problem create the way to manage the so way mai chaki ba mai do adu the daws some lo one so way awa for no way and I see appeal to Zeri, please only verify news for Humbiba. Those rumors that he is saying is that way Humbiba, because it is as journalists, as people related with the information and publicity. It's our responsibility. Responsibility they have the Thoram mapugi warol piraduna IPR Commissioner M Joy Singha hai matam amada leiramba department asigi phibam ahongba kaya lakle matam namadi miyamna honabana ngasigi thak yorakpani miyamda mitna kong singangadaba paw yohannaba honabada verified paw sing tamak phongbiu Department asigi retired employees singbu numit asida ningsing biduna thoramda saruk yahannaba khudong chaba ama pibaga loyana makhoina department asigi damak toramba thabak singbu ningsingduna asamba khudol tambagi thorang ama chathariba asi yamna nungaiba phawi phongdoki. Manipur Pollution Control Board ki maikai dagi Diwali kumai da ka hena nil khongbagi thabak tawbiganu haina appeal tawkiba adugi matung inna miyamna su bom amadi bombula thabagi sang hantharakpana haukiba sahi singa yengnabada sahi asida nil khongbagi sang su hanthaba thengnare haina board asigi chairman Dr. U Deben na phongdokre wafam asi board asna ngarang dagi hauna MJ Avenue amadi ni taipa su thekta monitoring machine khinduna nil khongbagi sang onbagi chathariba thabak asing phibam
ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯕ ꯆꯠꯄꯗ ꯍꯥꯏꯈꯤꯕꯅꯤ ꯕꯣꯔꯗꯅ ꯂꯧꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯤꯌꯔꯃꯦꯟ ꯗꯦꯕꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ MG ꯑꯦꯚꯦꯅ꯭ꯌꯨ ꯑꯃꯗꯤ ꯅꯤꯇꯥꯏ ꯄꯥꯠꯆꯨꯊꯦꯛꯇ ꯃꯣꯅꯤꯇꯔꯤꯡ ꯃꯦꯆꯤꯟ ꯈꯤꯟꯗꯨꯅ ꯅꯤꯜ ꯈꯣꯡꯕꯒꯤ ꯆꯥꯡ ꯑꯣꯟꯈꯤ ꯃꯗꯨꯗ MG ꯑꯦꯚꯦꯅ꯭ꯌꯨꯗ ꯉꯔꯥꯡ ꯑꯁꯤ ꯅꯤꯜ ꯈꯣꯡꯕ ꯈꯔ ꯋꯥꯡꯂꯕꯁꯨ ꯉꯁꯤꯗꯤ ꯅꯦꯝꯈꯤ ꯑꯃꯗꯤ ꯅꯤꯇꯥꯏ ꯄꯥꯠꯆꯨꯊꯦꯛꯀꯤ ꯑꯣꯏꯅꯗꯤ ꯉꯔꯥꯡ ꯈꯔ ꯅꯦꯝꯂꯒ ngasi asi decibel A70 yauki masi lambida gari yamna chatpa amadi mafam kharada bambula thaba yauba asnani adubo lairiba phibam asi haukiba sahi gumna miyoibada yamna haksang sokpagi chang adu yaudri masi miyamna Manipur Pollution Control Board ki appeal da mateng pangbagini haina lowi haiki rocket bomb simba sing batha ba sing handana noise pollution ya pollution dagi kurung thige da dagi athuk abi da pasa myamna kuchung ba atam sida pambla dagi rocket bomb yam thabi jana noise pollution thukna ba kona ba mati pamni da ko pasa myam ko hagasan Manipur lenga pulu singliba CMN Birena Paikaliba Tabak Thoram Singi Manung Channa School Pagan Si Misanda Kaksing Assembly Constituency Gi Irengban High School Amadi Yumbi Macha High School Kaksing Yaure Haina Kaksing Assembly Constituency Gi MLA Mayalambam Ramesor na Phongdorakli Wapamasing Asi Kaksing Assembly Constituency Gi Manungda Nauna Semga Sagaliba Palel Ima Kaitel Amadi Kaksing Ningthau Lekai Amadi Mayai Lekai Ani Gi Marakta Leiriba Lambi Paver Block Technology Sina Duna Assembly Ba Lambi Yengsinbagi Khongsatta Paumi singda phongdokhibani MLA na makha taraduna hai Manipur lenga ki lusingba N Birena Manipur gi mafam kaya da semga sagapagi thabak kaya paikhatli masi manung chana Palenda Manipur Police Housing Corporation na lupa crore tara changna sagali ba Palen kaithen ayamba saruk loisilakle sangaba yabagi tangkak adu yosilakle tamda sangana ba honari Masida Sonatana, Manipur lenga ki CM amadi PW Minister K. Govindas Konthau Jamna Nungsibibadagi, Kaksingi Lambi Ayamba Paper Block Technologies na Dunat Sengop Pagi Tabak, Lepa Laitana Satari, Ngasi Yangsiliba Lambi Asi, Hek Samba Loibaga. Kaksing Wairigi, Kamla Parengdagi Kamanipur College, Paubagi Lambi Asi Samba Horagani Hai. Hana matek amadi sembasu hokrabani aduga amana Kaksing Lamkai dagi maya Impal Pauraga Waheng Lekai Paubagi Lambi asi PWD Loisangna Special Package ama semduna repairing tobagi thaba chathariba National Highway 137A asisu CM amadi Works Minister na handak Delhi da chatluba duda semba honabagi ayaba pirakre haibagi pausu leire atuba matamda semba horaklagani haibagi thajaba lei aikoi development ki thabak su leptana tausi yeknaba singdagi su ngakthok jana bai khoi puna honaminasi haina su phongdokhi tangda waloriba Santi Purakuga Loina Masi Punamaxi Development Gi Tabakasi Matang Chatharai ngasi Manipur Gi Mafam Khudingda Honorable Chief Minister N. Biren Singh leadership Makhada Tauraiba Development District Tauraiba si Manipur Gi Praja Singh Namta Khalaga Torpani Aduga Koi Laiba Sarkar Sina Amadi Ayangna Matam Sangna Praja Gi Seva Tawa Phangdagi Amadi Development Leptana Sathajagi Have Wapam Presi Kaksing Pazi Lekai dagi aiba Biramangal Pukram Bamna ngasi Kut Festival numita Palenda Chatuna Cookies Silinaw Singda Wahang Kaya Hangkre Cookies in Mizo Singi Harvesting Festival asi Poppy Harvesting Festival Ohenganu Manipur Bani Suba Golden Triangle ama onthokanu haibana singba paujel puba chejai ama sumiyam da paksana zaithoki amadi Churachandpur da mamang sahi lisingani kulumdogi me ahum da hingsagi mai ahan boina sukhat kibadu maitai nara kuki nara haina su hangki aiba si hana irang thotringai da su Kut Festival ga mari leina ba saireng kaya yenduna Chandel Kangpokpi Imphal na singmada pangthokpa Kut Festival singda su saruk yaki hana leinaramba kangluk anigi nungsinabagi mari adu mangkibagum torokpa sida aiba ama oina thamoi songa nungaitaba phawi haina aiba sigi serol amada phongdorakli Ningsing Batok Tringai Matamdagi Manipur Kundariba Maitai Jati gi Amadi Yelomi Singi Oina Sahi Amagi Manungda Amukaktang Mabung Maupa Singna Punna Unaduna Saklen Jaminaba Masal Masil Singda Angamba Kudol Piba Kumaya Sinalakpada Manipur Kundaminariba Mabung Maupa Masal Singi Marakta Nungshiba Sanaba Manipur Toliba Irangasi Santi Hanjalakpa Jati Kudima Igna Singna Nungsi Sanana Hingminana Balamdamamo Oirashanu Haina Manipulenga ki Kumbi Esigi MLA Sanasam Prem
Premchandra miyamda ningol chakobagi yaifa paujel pirakli MLA na makha takibada handak tholiba thoaningdaba irangasna soaningdaba sarangnaba kayasu mahosagi punsida hanjalaknaba angamba oirashanu hairi Paginatar lakwa limit sina hani Manipur haibdo amuk halaktuna ekoi masen amatoina himinarsi haibo pamasi ai media thamjari Manipur Legislative Assembly Speaker Thoksom Satyabrata na ningol chakobana lakpada Manipur gi miyam maroi na ningol oibi singda yaifa paujel pirakli maki paujel da hai laibak thibadagi haukiba sahidagi hauraga lamdamasta tangdu leitaduna charangna kya laikibana ningol chakobagi thauram pangthokkidraba matung handak sahi asigi oina tha asigi ahumda pangthokkodoriba ningol chakoba si mapung phaba ma oirasanu ningol chakobagi phajaraba wahantho oiriba mabung mopagi marakta leiriba nungsi janabagi mari aduna khudam changdam oiduna ekhoi khudingmaki maphamda nungsi janaba phauduna charangnaba iramdamasi amuktang ingtha handuna aphaba chakhotpa kunai ma purakpo oirasanu phongdorakli Adu mari ke aduna khudam changdam moira kanda akoi khudum ki mafamda nusi chana wa haibasi phauduna charang na Manipur semta ingthanduna aphaba khunai oiba aphaba Manipur ama oibo oirasinu haibasi musuai isori mafamdagi nijari Hiyangdagi nini panba ningol chakobana lakpada lamdamasigi miyam maroina ningol oibi singyam phamda United Committee Manipur UCM na yaifa paujel pirakli Maheurondagi hona lamdamasa sanaduna amadi pangthok minaduna laklaba aikhoigi Manipuri phurup asiga thadoknaba yadraba thoramasna mayum panduna sagai onkhrabi ningol singbu chahi amagi manungda amuktang mapamgi apokpa popi mabung mokpa singa chakoujaduna ngamjaba chaklen chaminaduna kudol tamduna pungmen paumen aduna punsigi aset pamari saganaba matoina nungsi chana nungai aifana hingminabagi wakhalon sagaminabagi thoramasna lakpada iramda Manipur amadi Manipur ga panda khunda leita khraba Manipuri singyam phamda nungai aifaba punsi nungsangba watapadaba nungsi chanaba tangdu leitaba amadi khunda minari ba yelo phurup singna amaga mateng pangminaduna hena chakhona hingminaba kunai ama oirasanu haina UCM gi maikaidagi paujelakli Lamdamasigi singmi tamigi mari hena sinduna hingminana bagi wakhalonda Indigenous Peoples Forum Manipurna sinduna singmi tamigi ningoloibi singbo amato oina jakokre Kamjong District ki Chadong New Saiki Tourist Destination Indigenous Resort ta pangthokiba ningol jakobagi kumai aduda tampaki lamda Yubnak sagai on krabi singmi ningol amasung singda mayum pan krabi ningol oibi singda lamdamasigi laimai da phangjaba potlam singbu khudol oina tamduna singmi tamigi mari jasinhanki loidana thoramasa saruyakiba Ukrul District MLA Ram Muibhana ningol jakoba kumai asi malengi mafam amatada leitaba yamna unique oiba kumai ni haina singthaki mahakna makhata aduna ngasi pangtholiba ningol jakobas na su singmi tamigi anakpa mari adu hena sesilhale ningol pibagi mari selhanba kumai asi lamdamasigi heritage ni maramaduna kumai asi sahi kudingi puna pangthokminaba ohensi tangkhol phuruki oina su ningol jakobagi kumai lei haiki MLA Muibana lamdamasigi puwari da maitai amadi tangkhol phuruki anakpa mari paladuna Manipurgi senglaba laifamlen kanglagi akoibada leiriba achouba pukri asi tangkholna tawkhibani Masigidama matamadugi ningthauna peladuna tangkul singilai phamni haiduna purupat kauba lam ama pikibagi wari laikhidraba Professor Gangmumi Kamaigi lairi History of Manipur da lairi adubu purupat haibasi porompat oirangadra haina khali aduga kanglagi nongchup thangba saruktagi khwairamban tariba lambi asisu tangkulna semkhibadana tana langthabalda lairiba ariba konungi pukri su tangkulna tawkhibani haibagi asengba wari Chaitharol kumbabada yauri asigumba thodok kaya leibana maitai amasung tangkhol phuruki mari asi sahi lising kaya gi mamangdagi masin manau oina leminarakpani haiba mayek sengna takli haina phongdokki Singmi tamigi ningol sing jakobagi thoramaduda Thangjam Agro Industry Private Limited ki Managing Director Thangjam Joy Kumar Indigenous Peoples Forum ki President Asang Kasar IPSA ki Working President Khuraijam athoba amasung social activist Arambam Noni shu saru yakhi I PTB ake ising busoy invite tawingi
यारबदी मणिपुर गवर्नमेंट ऑफ इंडिया ना यारबदी सिदा होम स्टे टूरिस्ट रिसोर्ट मोटर बोट सियाम थम्बिरबदी फगनी खली करिंबा मणिपुर गवर्नमेंट ऑफ इंडिया ना रेटिली तौदरबसु एकोई CSR हैबदा corporate sector responsibility policy हैबिसि ओहे अमनी से थमजरसिदा बसिलकी यामना नुंगाई स्टेट असा थोलिबा ता तरेत रोम सुरबा इरांग असिबो थुबा मतमदा वारेशन पुरकदुना महौसागी सक्तमदा हंजिलकनबा MLA पुनमकना वा तानरी हाइना तमेंगलोंग एसगे MLA जांगहेमलुम पानमैना फोंदोख्रे वाफम असि इम्फाल वेस्ट डिस्ट्रिक्ट की लांगोल तरुंगदा पांगथोकिबा असम मणिपुर अमदि नागालैंड दा खुंदाबा पानमै Kaikhuang Singi Get Together Come Felicitation Program da Phongdokibani Unity is Strength Haiba Team da Pangtokiba Tharamaduda Principal Commissioner Income Tax Saitai Panmai National Academy of Custo MS Indirect Tax and Narcotics ki Principal Director General Gaigonden Pamai ADC Tamenglongi Caretaker Chairman Namsinrai Panmai Kaikhuang Assam Manipur Nagaland President Paushilin Panmai na Singbana Saruyaki Taranga Melena Jang Haimlum Panmaina Makata Kibada, Hausi Toliba Irang Asilochilaga Tangdulay Taba Puranaba, Maite Nagama de Kuki MLA Singh, Official Oinana Traga Oidana Kara Hana Paminadana Watanari, MLA Matana Hausi Toliba Irangasi, Makasata Hanindre, Ahing Amada Tangdulay Taba Purak Payada Banina, Matam Zanglabasu, Maite Kaki, Kuki Kaki Amadi, Naga Kaki Warashin Purak Nabadi Honade, Apunba Manipurioiba Tangdulay Taba Purak Naba Honari, Maramasna, Stayasada to Matam da Warashin Purak Pangamgani Haibagi, Tazabasu Lay Haiki. Solution we cannot bring in one night, but we are on our forward. We are moving forward. Muisu, ako'y kitchen also. They want peace. Ako'y so peace parme. And we always say, ako'y as a government legislature, ako'y say Manipur metegi solution prokotob ginate. As a whole, Manipur as a whole solution prokotob government and we are looking forward and we are working forward. Amarom Dangasagi Toranga Marilena, Torangi Organizing Committee Convener Panmai Mukeng Pong na Pondokibada, Toramasi Manipur Nagaland Assam de Lariba, Rongmai Tampakta Kabui Haina Kangnaba, Puruk Asigi, Panmai Sagai Chasing Amatoina, Pulaga, Sota, Horagadaba Sing Kat Pagaloena, Punamak, Manglomda, Kumang Sausina, Sanction Minaba Yanaba Sin Bani Haiki. Tabakana Sunomba Kumbi Kendagi Tawaya Balomi Singda, Karib Loroki Dama, Pass Cropping Toduna, Chato Hena Marang Kaina Putok Pangamba, Lomida Pass Price Oina Lupali Sing Yang Kagi Kes Award Piragani Haina, Kumbi Kendragi MLA S Prem Sandrana Loktokre, Kendra Sigi Wangutera Kongmea Lekai de Leba, Apokpa Sanglenda, BJP Kumbi Mandalna Sinduna Tongantongamba Political Party the Yauramba. MLA S Prem Sandrana Kendra Sida Paikaliba Chakot Thorangi Tabak Thoram Singh Yauna Miyanga Mimana Draba Tola Taraba Singh Mayum Makai Shaba Ngamjadraba Singh Bu Mayum Sabiduna Manaba Thak Amada Pukatuna Honoriba Tabak Singh da Apema Pongdok Pokpadagi BJP da Nauna Yaura Kraba Singh MLA na BJP gi Lengyan Yanduna Taramno Pagaloena Party Asida Nauna Ming Chanbagi Taramda Pongdokibani Taramadu da MLA S Prem Sandrana Pongdokibada Aikoi Tabakana Sunom Duna Honaba Lepkumsi Sinjata Mipan Tangdaba Lamdama Ohenaba Sahi Chupa Ahangba Lobuk Pumba Lepalaitana Potok Marangkaina Potok Minasi Aduga Tawayauba Madi Tamoy Sengba Lomi Shingna Potok Marangkaina Potok Naba Honabada Changba Matautaba Kuding Maksing Amata Watana Mateng Pigani MLA Makata Kibada Hokiba Sahida Karib Loroki Pass Cropping Angan Pau Takiba Kumbi Kendra Manung de Lariba Poto Hena Potokiba Lomida Piramba Manasing Pass Price da Lupalising Kun Oirambadu Lomi Sing Buhena Puning Tawatuna Lupalising Yankai de Hengalagani Haiki Taramadu da MLA S Prem Sandrana Hokiba Sahida Wangu Tera Konglokolda Karib Loroki Pass Cropping Angan Pau Takibada Pauto Hena Putokiba Wangu Tera Kongdagi Chap Manana Pass Tarakraba Lomi Anida Gas Price on Lupalising Taramadi Second Tarakraba Lomi Amadana Lupalising Manga Gas Pricing Suyen Toki Taramaduda BJP Kumbi Mandal President Seram Angosana Secretary Toiba BJP Bisnupur District Committee Vice President K.S. Laxman Kaksing District Hanagi Jila Parishad Member M. Roman Amadi Atay Maroiba Miriki Asu Saruyaki
India da blood X naraklabadi voluntary blood donor 30% khaktama oiriba Manipur da igi mathau taba anaba singda awaba ama mayok narakpa yai haina Federation of Indian Blood Donors Organization Manipur State Committee ki President Premjit Moirang Themna phongdorakli hiramasiga marile nangasi Manipur Press Club da pangthokpa pawgi phama da mahakna hai India pumbada blood X satnaba parliament X asi pass toba yana leire masigi X asi sanaraklabadi karigumba anaba magi awat palerak hospital adugi blood center dagi chada chama pigadori anaba imungna blood center da I mahutsinba yarak loidori asiguma piba masta Manipur di hojik phawbagi oina voluntary blood donor asi chada kuntra khaktama oibana awaba ama mayok narakpa yabagi piba ama lakadabagi mangoinana tangai phadana voluntary blood donor masing henga handaba yadabagi piba ama lakle Masna maram oragangasi Indian Blood Donors Organization Manipur State Committee ama semle loena committee asna lamdamasta voluntary blood donor masing henga hanaba thabak paikhat ba horagani committee asna ihan hana Manipur da thengnari ba issue amadi voluntary blood donor ki contribution karamne henga hangadagi haibagi matangda state conference ama athubada silagani masigi matungda hira masiga mari loena North East ki oiba journal conference ama su sinnaba honagani maramasna lamdamasta I yawaba lehandana ba lamdamasi ki tongan blood donor ki leiriba lup singna committee asta punsin biu loyana punna thabak tomina duna voluntary blood donor masing chada chama yoba ngamdrabasu chada humdra marfu phawbudi yohonaba honaminasi awareness singasi miyamda yohonaba honabada media na su mateng pangbiu phongdoki main objective thing is 30% voluntary blood donor contribution je masi edoge hengadan ba kedoge hengadan du no haga da sum the blood equal la thing da khangchong chong we yaw da na adi patient maya masi da ba le ni na adi problem du gi da masi hengadan da ba ya da ba ko na mo ko ra ba hai da du gi Book Culture North East na Sinduna Palace Gataleba MSFDS da Mini Sunu Zatharakpa Anisuba Traveling Book Fair ngasi loisinkre Pangthokliba book fair asigi matangda Book Culture North East ki curator Keneso Saikhom na hai Anisuba edition oina pangthokliba book fair asida miyangi response phajana lakpana maram oiraga October 13 phawbada chathagani toramba du ngasi November ama phawba sangdokpaga loyena miyamna pamnaba asigi yenglaga kg da lupa 390 oirambadagi chani 90 da hantha hanbada natana Akhanaba lyric sing su heavy discount sing pithokli hauze lamdamasi oribe piba masta hongma mamalda lyric sing phanganduna reading community amasong reading environment amas hagatuna ngahak wakhal leita hanabagi wakhalonda asigumba book fair asi chathabani makhada na lamdamasi lemhoriba district sing da su pangthokigani phongdokhi Haukiba tha October gi tang kunipan gi numidang pung mapan makai khara helakpada Imphal da pochai tharuraga halakpada sakhang da bamioi kharana kokta 1 number 3 dagi Ifam Basir Ahmad Apokpa Muhammad Alauddin amadi Buyamayum Salaudin Apokpa Muhammad Ziauddin bu tamthina phurakiba thaudo adubu phubalagi meira paibi ima singna phubala area da thaudo asi thokiba leite atuba matamda sengdorakadabani haina phongdorakliba wafam adu tasengna laibak thibani asokpada thum thakpaga chapmane haina JC against the inhuman torture of Ifam Basir Ahmad and Buyamayum Salaudin ki convener BM Ilyas Khana All Kokta Youth Volunteer Organization Akibogi office da pangthokpa pawgi phamada phongdorakre mana makhata khibada wapamasi phongdok pirakpagi mahutta asokpa si kari tawre kamdore haina hangbiram lagadi hena laibak phagadabani aduga tholiba thawdosi thokkidabadona miyamda uhanba si JC gi maikaidagi pendaba poi loyana thokkiba thawdo du phobaladagi sunu sipai phawbagi kilometer amaga makhai khaktamaki lambida oibana sokliba miyoi singa sap chaba mafang khangdraga su phubala area ni haibada kaidabra haina khali haiki pawgi mifamadu da ko convener ariba mufidin anjuman islai mushara koktagi BPMB Shahidur Rahman Kasmi president Mongjai Mayum Abdul Kalam Akibogi general secretary Hanif Chamamadi Akibo Ampia Akoki member sing su saru yake Maramdi high area se Subna Dagi 1.5 kilometer gi under Manung area Oibana high Bangang Singsina Saptana location high Bangam Dragasu area di high Manung Sini Haibada Kasho Akai Hena Kanze Aduga
हाइबा थोड़ो असीगी मतांगदा ngasi phobada sokwa kamai tawgi kai tawrage haibo wahangi ngasi phoba hangi rakhiba leite masimagi damak thainga leitana ai pen da phongdok se ngase yupung tara makai taw matamda Manipuri Literary Association Mala Jiribam na siduna Malagi mari shuba mapo kumon thoram Jiribam gi Babupara da leiba JMC complex ke second floor da leiba Farmers Conference Hall da mapung phana pangthokre ngase gi thoram asida Malagi advisor Ingudam Binod Singa Malagi chairman F Ahmad Apunba Malengi Korirol gi Lok Imphal gi president W Amuchau Naharo Writers Forum Achang gi president Faruk Ahmad Chaudhuri amadi senior advocate Imphal Kanta Kurai jamna chief guest President amadi guest or honor oina daista pangki ngasigi thoranga marilena tongan tonga mamioi singda award kya su piki journalist award ta hijam bikramji impact tv jiri correspondent leichombam phajalembi istv jiri correspondent mala quiz competition da amaji konthojang imphal award for punctuality and good answer mala wari macha competition da first ng bijaya kaisang guwahati acham second morangthem satyabati jiri bam third pukrambam noni jaribon halakandi amadi samu yaima waikom literary award 2024 gi nana iboton singa thingom case award lising manga citation sol the pk presidential space perioduna malagi chairman F Ahmad na hai maladi ngasi phauba negative thinking leitaba positive thinking rom de leiba loop amani malagi mapok kumon thoramasi junda pangthoknaba torambani adubo manipuri lanasna yeithokibani haina phongdokhi Manipur Public Service Commission MPS in Loba Manipur Civil Services Combined Competitive Examination MCSCCE 2022 gi Men's Exam gi matamasi amohana khanabiyu atenma matamda Men's Exam pangthonaba notice thosilakpana aspirants singda chauna kudong chadaba ama mayoknare haina exam asi thagadorba aspirants singna phongdorakli hiramasi gamrele na ngasi Manipur Press Club ta exam thagadorba aspirant ka paumi singuna ba amada Men's Exam thagadorba Sonas mutum na hai subnagi numitara taruk nigi matam piduna men's exam pangthokpa haibasi Provincial Civil Services ki puwarida Manipur gi MCSCCE men's exam asna hanbo oiramgani hariba men's exam asi pangthoknaba October 18 da MPS na notice tholakibani maruoina MCSCCE 2022 gi pangtholiba preliminary exam gi set ki matang da so Manipur High Court ta case athaduna leiribani asigumba sayena ba kaya si leiribana exam asi thagadoriba mahiroi singda chamamnaba amasu pohle asigumba kudongcha da ba kaya si leibana MPS na MCSCCE 2022 men's exam pangthoknaba tholiba matamasi hongdokpiu yamdrabada tha ama makhai dagina anigi matam mangjongna men's exam pangthoknaba notice thopiu masida antana MPSC gi exam pangthoknabagi oithokpaya ba matam sing lepthokna chahi gi oiba calendar amasu phongbiu aspirants sing apilasi tung oinaduna nampuda men's exam asi pangthoklabadi kumjali singai tara taruk ta lokhiba MPSC gi men's exam amu hankibagi thodok tholak loi hainingai leite phongdokhi If the exam is conducted, then it's already compromised. So what can we expect in the future? Then upcoming I think makagi tarpasing dazu problem madum apin expect we are aduna please reconsider actually it is a can I humble appeal to give at least 1.5 to 2 months of prior notice and then yearly plan schedule see how thank you. Sahi asigi hokiba tha October tang kumapan da laikhidrabi Nauremongbi Sanjita gi imung manungi ma mathokpa mana thamlakiba wafam aduna miyamda misi asiga marilena senkiba JSC bulana uhanbe yaba wafam sing phongdorakhiba du yamna laibak thibani haina misi adugi marilena senkiba JSC adugi ko convener oikiba CIS ingen thaba maitaina phongdorakli Hiramasiga marilena ngasi Manipur Press Club da pangthokiba pawgi miphamada mahangna hai lamdamasa tholiba charangna sigi manungda JSC September 13 da miyangi ihau laksinaba police na sathakiba ka henba thawonga marilena kawa Naurem lekai dagi Naurem ongbi Sanjita amadi mahaki puknungda naupuriba angang yauna laikanaba ngamdana laikhidaba duga marilena maikai asongi loop sing punsinduna JSC semki bagloyena lenga ka imung manung yauna JSC ga punna phaminaraba matungda yasinaba puraktuna JSC asi thupsinkhre adubo handak misi aduga marilena Naurem ongbi Sanjita gi imung manungi miyoi singna media gi khuthangda jingnabagi wafam phongdorakladuna
amuk thijinbinaba phongdorakpaga loyana nauremongbi sanjitana laikannabagi pukhatpa matamda mahaki mitki naksida pombagi dakpham laiki hairiba adu matamaduda jesida nupa mayumnasu khangalakhiba laikhide misi asigi waroshin puraklaba matungda imung manungna jesida lupalak amagi samphamdi sen songbibagi damak sinarakhi hairiba samphamasi jesi sembada yawriba lupsingna tanaraba matung hauzik lamdamasta tholiba wathok asina maram oiraga loijing loyada khulnga riba singi maphamda darka leba polam sing leiduna tha asigi mangada sinanaba thorang tauri phongdokhi Lanaminerga, patient ki wakma press kan nok na press conference tua leba miam jamam na thohin ba adi chin chu dak population si chu kitang lam uya miam lam uya su ko che singa pai masi dam ta pai population pun na pai ninda ta je ko chu thingje Pakistan ki Balochistan province ke manung chanba mastangda polio vaccination ki thorama satharingaida bom pokhaibai thodok thokpada mahairoi manga yauna mioi tere sire policeman amasu yauki ngasi thokiba thododoi matangda local police chief Fateh Mohammed na haikibada motorized rickshaw amada mahairoi khara puduna lakhi makoina motorcycle amagi mana yorakpada maduda attest tauba bom adu pokhairaki atopa mioi kunithuna soki kala division commissioner Naim Bazal na haikibada motorcycle adu da attest tauba improvised explosive device IED do police mobile amagi manakta pokhain kibani thodo adui matangda claim toropadi leitri do moinama separatist group amana tobo oirangani chingnei Sahi kharagi mamangda Taiwan da humjillakiba akanba nong leinungsiama oiriba Typhoon Kongri na ngarang amuk akanba nong haithaduna lakre maduna paksana mangata kaya thonki nupi amasiki Central News Agency Taiwan na phongdokibada ngase ayukta akanba nong leinungsi adu nong yauna humjillaki mioi changwa taramanga sonki mioi mari thiba khangdri sahi angkai surabi foreigner nupi ama tongduna lakpa small truck amada upambi ama tuslakna soki asokpana maramorada nupi adu sikibani hairi thodo adu Dan towns thoki bani atopa thodo amadana chahi ni phuni pan surabani pama post tek tuna nanbadagi sikhi hairi thodo duna taipai da thoki bani Sanabagi Pauda National Sports University NSU Manipurna ahan boina sinduna thasi manga phawa jathagada East Joy Inter University Women Football Tournament ngasi Kumalampak Main Stadium da hodokre hodopagi tharamuda Professor Dr. Usha S Nair Vice Chancellor National Sports University Manipurna Chief Guest Dr. L Dibamani Singha Registrar National Sports University Manipur Amaditi Pulen Maitai Director Youth Affairs and Sports Government of Manipurna Guest Honor Loyana N Kunjarani Devi Olympian Case Sharma Devi Commandant 9 ARB Mahila Battalion O Bembem Devi Padma Shri Awardee former National Award Football Women Football Coach Laijing L Maring Sai NERC Tayal Impal L Chauba Devi Head Coach Senior National Women Football Team Amadi L Jyotirmoy Roy Honorary Secretary All Manipur Football Association Ampana Special Guest Oina Saruk Yaki Women's Football Tournament da University Kuntragi Sanaroi Singa Saruk Yari ngasi ahoba numita sanakiba match da Tripura University na MGK BP Varanasibu Amasinoda Maithiba Piki Dr. Syama Prasad Mukherjee University na Binoba Bhabhe University bu Taruk Chinoda Maithiba Piki Utkal University na Hemchand Yadav Vishwavidyalay bu penalty shoot ta manga marida Maithiba Piki University of Kolkata na Sahit Mahendra Karma Vishwavidyalay bu manga sinoda Maithiba Piki Pandit Ravi Shankar Shukla University Rajiv Gandhi University Arunachal Pradesh Burdwan University Manipur University Shidok Kano Birsa University amadi Danamanjari University na makoy opponent sing laktabana maramoraga walk over phangduna mathangi round jangkre Youth Social Action for Rural Development YSARD Wangu Nauda Khongna Siduna Yasat Playground Wangu Nauda Khongda Puna Team Kuntarno Saruk Yaduna No Out Best Satarakiba Tournament Duki Ngarang Sanakiba Final Match ta Five Brothers FC na Yada Kangsoibi Mapanbo Goal Mari Inda Maithiba Piduna Pass Yasat Open 5-man A-side soccer football tournament sigi mapu oikre tournament ki mapu Five Brothers FC Wangu Sabal na oikre winner oikraba Five Brothers FC team da kumbi AIC ki MLA S Prepsandana trophy ko loina na cash prize lupa lising yang khai
खुसिनाख्रे टूर्नामेंट अदुगी फाइनल मैच दा कुंभी केंद्र के एमएलए एस प्रेमचंद्र कक्सिंग डिस्ट्रिक्ट की वांगू जिला परिषद के हानगी मेंबर एम रोमेन वांगू तेराखोंग ग्राम पंचायत के प्रधान पी बालेश्वर साइटोन जीपी की प्रधान एम इबोमचा वांगू जीपी की प्रधान अमोंग केशोरजीत उप प्रधान एल बिनो अमदी अतै मरोयब मियोय क्या सरुक याखी टूर्नामेंट अदुगी फाइनल मैच की मांगोयना अमिक अमदी कुंभी एमएलए टीम का एग्जीबिशन मैच अमसु सानखी All Jiriban Sports Association Asana Sino Jiriban High Secondary School ki sana bungda sanariba district level mini boys 13 years and below tournament 2024 ngasi sanakiba match ta KMYC amadi Anandamoy Club na goal amamam sanaduna draw oiki hayengi match pung 3 taba matamda Oriental Club ka Isel Club ka sanagani District Kang Association Jiribam na sin Jiribangi Babupara da leiba Lamlen Community Hall Kang sang na sanariba ani subay elangbam Punima Devi Lay Marong Kang Tournament 2024 ging asi sanakiba group league round match ta Isel Club Dibong na MNC Ningthembambu Panjal Tarani Panda Thoikre ngasi gi match ke half among da Isel Club Dibong na MNC Ningthembambu Panjal manga humda mangjin thaduna leiki half matung apiba matamda Isel Club Dibong na MNC Ningthembambu Panjal Tara Nipanda Mighty Babiduna Toiki Hayenung Tilpungama Tamatamda SAYC Soroting Biga LC Babu Paraga Sanagani Haujara Badamara Pom Kana Pijari Humja Taruk Suba Information and Public Relations Day Thoram Pantokre Aikoi development ki thabak su leptana tausi yaknaba singdagi su ngathok chana bai khoi puna honaminasi haina MLA M Rameswar na phongdokre Indigenous Peoples Forum Manipur na singmi tamigi ningol singbu sakokre Loyana East Zone Inter University Women Football Tournament nasidagi hudokre Asigidi PAODAM pijaba matang solution jari miyang tabiri basing mamukana kurumjari